ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯋꯥꯔꯤꯅ ꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯄꯥꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯝꯕ ꯋꯥꯔꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯋꯥꯔꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀ ꯉꯁꯤꯒꯤ ꯇꯥꯡꯀ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ 15 ꯁꯨꯕ ꯇꯥꯡꯀ ꯅꯟꯗꯣꯅ ꯑꯗꯨꯝꯅ ꯉꯥꯎꯔꯤꯕ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯗꯣ ꯐꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯕꯅꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯟꯗꯣꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯃꯛꯇꯗꯒꯤ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯟꯗꯣꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯉꯥꯎꯕ ꯐꯍꯜꯂꯨꯕ ꯇꯥꯔꯕꯗꯤ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯇꯧ ꯀꯔꯝ ꯇꯧꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯃꯥꯒ ꯄꯨꯟꯒꯗꯒꯦ ꯂꯣꯏꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯣꯏꯅ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯈꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤꯅꯤ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕ ꯉꯝꯈꯤꯗꯦ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯃꯗ ꯉꯥꯊꯗꯨꯅ ꯍꯌꯦꯡꯗꯒꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒ ꯑꯩꯒ ꯄꯨꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯧꯗꯕ ꯌꯥꯗꯦ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯠꯂꯪꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯟꯗꯣ ꯃꯃꯥꯗꯤ ꯉꯟꯅ ꯍꯧꯒꯠꯈ꯭ꯔꯦ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯗꯣ ꯍꯧꯗꯣꯛꯄꯤꯗꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯍꯟꯕ ꯕ꯭ꯔꯁ ꯇꯧꯍꯟꯕ ꯑꯇꯩ ꯊꯕꯛꯁꯤꯡ ꯃꯃꯥꯗꯨꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯣ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯕꯣꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯇꯟꯊꯕ ꯇꯨꯝꯕ ꯍꯧꯒꯠꯅꯤꯡꯗꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯣ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯐꯥꯎꯔꯔꯤ ꯃꯕꯣ ꯑꯗꯨꯅ ꯍꯧꯗꯣꯛꯂꯝꯕ ꯇꯥꯔꯕꯁꯨ ꯅꯥꯀꯜ ꯑꯃꯗꯃꯨꯛ ꯆꯦꯞꯀꯅꯤ ꯍꯧꯒꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯃꯥꯅ ꯇꯧꯔꯔꯤ ꯅꯅꯥꯎ ꯃꯤꯠꯂꯪꯗꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯣ ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯃꯗꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯤꯠꯂꯪꯒꯤ ꯃꯤꯠꯇ ꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤ ꯃꯥꯅ ꯈꯖꯤꯛꯇꯪ ꯍꯥꯡꯗꯣꯛꯂꯦ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯥꯝꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯃꯁꯥꯁꯤ ꯏꯇꯦꯛ ꯇꯦꯛꯈꯠꯄꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯛꯏ ꯍꯟꯖꯤꯟ ꯃꯕꯣ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯂꯅꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡ ꯑꯗꯣꯝꯗ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯅꯕ ꯑꯉꯥꯡ ꯑꯁꯤ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯃꯥꯏ ꯃꯤꯠ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯀꯣꯕꯤ ꯃꯔꯛ ꯑꯁꯤꯗ ꯂꯨꯝꯂꯒ ꯂꯩꯔꯤꯕꯅꯤ ꯀꯣꯕꯤ ꯃꯅꯥꯁꯤꯡꯗ ꯄꯛꯄ ꯂꯤꯛꯂꯥꯁꯤꯡ ꯑꯗꯣ ꯃꯤꯠꯂꯪꯅ ꯎꯝꯁꯤꯜꯂꯤ ꯑꯗꯨꯒ ꯂꯛꯅꯕꯣꯏ ꯀꯔꯤꯌꯣꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛꯇꯝꯅ ꯃꯥꯁꯦ ꯐꯨ ꯀꯥꯝꯊꯣꯔꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯀꯥꯝꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯌꯥꯝ ꯉꯛꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯏꯁꯤꯡꯅꯤꯅꯦ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯤꯠꯂꯪꯅ ꯃꯆꯦꯜ ꯑꯁꯤ ꯈꯨꯝꯕꯁꯨ ꯉꯝꯗ ꯃꯈꯣꯡ ꯑꯗꯨꯅ ꯑꯣꯏꯅ ꯈꯨꯝꯗꯨꯅ ꯃꯥꯅ ꯅꯣꯛꯂꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯅꯣꯛꯂꯕ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯦ ꯃꯤꯠꯂꯪꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯛꯊꯗꯨꯅ ꯆꯦꯞꯊ ꯃꯃꯤꯠ ꯑꯔꯪꯕꯁꯤꯅ ꯃꯥꯅ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯁꯤ ꯂꯛꯅꯔꯒꯦ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯃꯤꯠꯂꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯗꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡ ꯑꯁꯤ ꯀꯥꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯌꯥꯝ ꯉꯛꯅ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥꯛ ꯑꯁꯣꯝꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯇꯞꯅ ꯂꯥꯛꯏ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯤꯠꯂꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯂꯨꯝꯅꯕ ꯍꯣꯠꯅꯩ ꯀꯣꯕꯤ ꯃꯔꯛ ꯑꯁꯤꯗ ꯐꯨꯠ ꯐꯥꯎꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯛꯅꯔꯒꯤ ꯃꯇꯥꯒꯨꯝ ꯃꯤꯠꯂꯪꯅ ꯇꯧꯔꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯀꯣꯕꯤ ꯖꯨꯔꯤ ꯑꯁꯣꯝꯗ ꯐꯠ ꯐꯥꯎꯖꯤꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯛ ꯑꯁꯤꯗ ꯃꯥꯅ ꯀꯣꯏꯆꯪ ꯆꯪꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯁꯦꯡꯗꯣꯛꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯁꯨ ꯁꯣꯡꯉꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯀꯣꯕꯤ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯪꯈꯣꯜ ꯁꯪꯕ ꯂꯤꯟ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯟ ꯑꯃꯈꯛ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯐꯨꯠ ꯐꯥꯎꯔꯒ ꯆꯠꯈꯤꯕꯁꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠ ꯎꯔꯛꯏ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯃꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯂꯤꯟ ꯑꯗꯣ ꯈꯔ ꯆꯠꯂꯝꯂꯒ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯐꯠ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯀꯣꯛ ꯑꯁꯤ ꯐꯥꯟꯗꯣꯛꯂꯒ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯀꯤꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯁꯝ ꯑꯗꯣ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯆꯦꯟꯕꯁꯨ ꯉꯝꯗ ꯂꯤꯟ ꯑꯗꯨꯒ ꯃꯥꯒ ꯃꯤꯠ ꯆꯥꯟꯅꯈ꯭ꯔꯦ ꯂꯦꯞꯇꯨꯅ ꯃꯕꯣꯛꯄꯨ ꯀꯟꯅ ꯀꯧꯏ ꯃꯕꯣꯛꯅ ꯁꯣꯝ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯆꯥꯗꯨꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯃꯁꯨ ꯑꯗꯨꯅ ꯀꯧꯔꯤꯕ ꯂꯥꯎꯔꯤꯕꯁꯤꯡ ꯑꯁꯤ ꯃꯕꯣꯛ ꯑꯗꯨꯅ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯀꯤꯅ
ꯀꯞꯂꯗꯨꯅ ꯕꯣꯕꯣꯛ ꯕꯣꯕꯣꯛ ꯂꯤꯟ ꯂꯩꯌꯦ ꯂꯤꯟꯅ ꯆꯤꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯏ ꯃꯤꯂꯪꯁꯨ ꯀꯣꯕꯤ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤꯕ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯤꯂꯪ ꯑꯁꯤ ꯀꯣꯕꯤ ꯃꯔꯛꯁꯤꯡ ꯑꯁꯤꯗ ꯐꯨꯠ ꯐꯥꯎꯗꯣꯔꯛꯏ ꯑꯗꯨꯒ ꯃꯅꯥ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯈꯔ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯃꯀꯣꯛ ꯐꯟꯗꯣꯛꯇꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯆꯤꯛꯀꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯤꯕꯁꯦ ꯃꯤꯂꯪꯅ ꯎꯔꯔꯦ ꯃꯁꯤꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯆꯤꯛꯄ ꯇꯥꯔꯦ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯂꯪ ꯑꯁꯤ ꯐꯠ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯤꯟ ꯑꯁꯤꯒ ꯃꯥꯒ ꯍꯦꯛꯇ ꯅꯝꯅꯔꯛꯄꯅꯤ ꯍꯥꯏꯗꯠꯅꯕꯅꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯅꯤꯡ ꯑꯁꯦ ꯏꯃꯥ ꯏꯃꯥ ꯂꯥꯎꯗꯨꯅ ꯈꯪꯍꯟꯍꯜꯂꯤ ꯑꯗꯨꯒ ꯌꯦꯡꯏ ꯀꯣꯕꯤ ꯖꯨꯔꯤ ꯑꯗꯨꯒꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯂꯤꯟ ꯑꯗꯨꯒ ꯃꯤꯠꯂꯪ ꯑꯁꯤꯒ ꯍꯦꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯅꯝꯊꯠꯅꯕꯅꯤ ꯆꯤꯛꯊꯠꯅꯕꯅꯤ ꯃꯤꯂꯪꯗꯁꯨ ꯏ ꯈꯔ ꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇ ꯎꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯈꯔ ꯂꯥꯞꯅ ꯍꯟꯗꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯂꯤ ꯑꯗꯨꯒ ꯂꯤꯟ ꯑꯁꯤꯁꯨ ꯐꯅꯌꯥꯝꯅ ꯁꯣꯛꯂꯕꯅꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯤꯠ ꯅꯝꯅꯔꯕ ꯇꯨꯡꯗꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯤꯠꯂꯪꯒꯤ ꯃꯆꯤꯜ ꯑꯁꯤꯅ ꯂꯤꯟ ꯑꯁꯦ ꯆꯤꯛꯊꯠꯈ꯭ꯔꯦ ꯍꯥꯏꯗꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯤꯟ ꯑꯁꯦ ꯂꯦꯡ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯃꯁꯥꯗꯣ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯂꯤꯟ ꯑꯁꯦ ꯈꯔ ꯂꯥꯞꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯄꯜ ꯑꯃꯗ ꯂꯪꯊꯣꯛꯂꯝꯃꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯉꯁꯥꯏꯒꯤ ꯃꯤꯠꯂꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯥꯕꯥꯟ ꯑꯁꯤ ꯎꯕꯗ ꯃꯥꯁꯨ ꯉꯛꯂꯤꯕꯅꯤ ꯑꯃꯔꯣꯝꯁꯨ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯀꯔꯤ ꯁꯥꯅꯣ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯖꯔꯤꯕꯅꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯂꯤꯟ ꯑꯗꯣ ꯃꯥꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯠꯂꯪ ꯑꯁꯦ ꯃꯁꯥꯗ ꯏ ꯈꯔ ꯈꯔ ꯇꯩꯔꯤ ꯇꯩꯔꯤ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯃꯤꯂꯪꯅ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏ ꯃꯤꯠ ꯇꯥꯐꯝꯒꯤ ꯃꯅꯥ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪꯁꯦ ꯈꯪꯆꯪ ꯆꯪꯂꯛꯄ ꯅꯠꯇꯦ ꯇꯞꯅ ꯇꯞꯅ ꯃꯃꯤꯠ ꯑꯁꯦ ꯀꯤꯔꯨ ꯌꯦꯡꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛ ꯑꯗꯣꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯃꯗꯤ ꯃꯁꯥꯗ ꯏ ꯇꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯪꯅꯛ ꯅꯛꯁꯤꯜꯂꯛꯈꯤꯕꯗ ꯂꯩꯇꯦ खरा लाप्तक्ना लेदुना ननाउ सुमिलादा मांगना अमखना येंगली किरु येंगमनी अदुगा मागी मखोंग असे तमना तमना अमुकसु थांगी ननाउ सुमिलाना लेंग्रा कीदुना सेंखिब्रा हादुना माना येंगिबनी ननाउ सुमिलाना करिमता लेंग्द्रबा मागी मतौ असिबु यामना ngana yenga matam asida mitlang ase mamit ase खरा तमना तमना पांगथोक्तुना मागी मखोंग असे तमना तमना थांजिली अमुकसु चाइना फावगी मोंग मतौ मदमा को असे खंगलें लेंगबगी मतौ अमसु ननाउ सुमिलागी मितमान उहले अदुमना लिल्लदबुसु हातखिबा मागी mateंग पांगमसिदा अंगांग ओइबनिना मिलंगी मतौ अदुबु उबा मतम मसिदा ननाउ सुमिलाना असिगी जीवसिदी अमुक्ता फावबु उद्रे मखुचु पांदा माले मसासु इंगाक्ता ngaire कइनो माना मकोसी अदुम लेंगसिबो इसिंग खौरांगी जाला नत्रगा अंगोंदा मुचिकलदि आई चंगहोगे हादना ननाउ सुमिला से खरा कीबगी मोंग मतौबद मनिंग हल्ली अदुगा चाक्संगी थोंगिन मपाल अदोमदा माना लेबी अदुमना लेबलिंगी मतम असिदा ननाउ मिलंग असि याम थुना चंगसिलई अदुगा होजिकी बाल्टिनदे यावरिब इसिंग असे महंगना कन्दुना थकपगी मोंग अमदा मसा से नानथबगी मोंग मतौमदी ननाउ सुमिलागी मित उरी खुदिमसिंग असे ननाउ मिलंग न तौगी यावना तौरिबनी मखोय अनि पुनबा लोइनबा याननबा माना सिल्लिब थरांगनी अमुकसु ननाउ मिलंगी मित असिना किरु येंगली मी लेब्रा कना लाकपन हादना येंगगी मोंग मतौनी ननाउ सुमिलासु पिकलिबा अंगांग ओजरबसु अदुमना जीवदुना येंगजरिबा मागी मोंग मतौसी उरगा मंगोंदा नुक्सिबा हाबदो फरकलमी थोंगिन मपान लेलमबदगी तपना तपना मासे खोंथांग अमनी ममांगलम थांगिलक तवी अंगांग ओइबनिना जीवदो मखुटना थेंगनिंग सोनिंगबसु मंगोंदा फावरई नुक्सिबा हाबदो मंगोंदा फावख्रे ननाउ सुमिलाना खोंथांग अमनी थांगिलक मतम असिदा मिलंग असे इसिंगदु लुलंबा सानरंबदो पुखवतख्रे अदुगा मनिंग हल्ले ननाउ सुमिलासु मनाक नक्सिंद्रे चप लेपख्रे मिलंगना मनिंग हनखिबदुदा मासु लेपनी अदुगा मुक्सु माना हाइरी थाओ सानो हादुना माना हाइरी मतम असिदा मिलंग असे तमना तमना अमुक चंगलई अदुगा इसिंग असिदा माकसे ngahaktang thakpudona tharo onmadona माना तौररी ननाउ सुमिलाना खोंथांग असे तमना अदुम नक्सिलपुगुम तौरी मसिदसु मिलंग असे चप लेबी अदुगा खंगबगी मोंग मतौमदा मानसु येक्सिनरी ननाउ सुमिलाना आई नंगोंदा कसुम तौरये आई नंगोंदा नानबीगे नंगी ई तैबदो आई चांबीगे हादना मान हायररी मिलंगसु ताइबंग मिरोल लोइना खंगब जीवनी अदुमना ननाउ सुमिलाना हाइबो वासिदा माकसे चप लेपख्रे अदुगा यामना ngakpagi मोंग अमदा माना ननाउ सुमिलादा येक्सिनरी ननाउ सुमिला तम चलई
ꯑꯍꯥꯟꯕꯗ ꯀꯤꯅ ꯅꯥꯟꯁꯤꯔ ꯅꯥꯟꯂꯣꯏꯁꯤꯔ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯖꯤꯕꯗꯨꯕꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯗꯨꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯈꯤꯔꯝꯃꯤ ꯉꯁꯥꯏ ꯂꯤꯟꯗꯨꯒ ꯃꯥꯒ ꯍꯥꯏꯗꯣꯛꯅꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯉꯣꯟꯗ ꯆꯤꯛꯀꯗꯕ ꯂꯤꯟ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯀꯟꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯇꯞꯅ ꯃꯥꯅ ꯅꯥꯟꯕꯤꯔꯤ ꯃꯤꯂꯪꯕꯨ ꯑꯗꯨꯝꯅ ꯁꯨꯃꯤꯂꯥ ꯅꯥꯟꯕꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪ ꯑꯁꯤ ꯏꯁꯤꯡ ꯑꯗꯨꯗ ꯊꯔꯣ ꯑꯣꯜꯂꯤ ꯃꯥꯒꯤ ꯃꯁꯥꯗ ꯏ ꯇꯩꯕꯁꯤꯡ ꯑꯗꯨꯁꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯇꯞꯅ ꯆꯥꯝꯕꯤꯔꯤ ꯀꯌꯥꯗ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯃꯤꯠꯁꯦ ꯏꯔꯥꯎ ꯂꯥꯎꯏ ꯃꯈꯨꯠꯁꯨ ꯄꯥꯟꯗꯦꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯀꯔꯝꯕ ꯁꯥꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯖꯗꯕꯗꯒꯤ ꯃꯆꯤꯟ ꯑꯗꯨꯝ ꯁꯣꯜꯂꯤ ꯃꯥꯅ ꯅꯥꯟꯕ ꯇꯩꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪ ꯑꯁꯤ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛ ꯀꯨꯞꯀꯅꯤ ꯑꯃꯨꯛ ꯄꯥꯡꯒꯅꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯑꯁꯣꯝꯗꯒꯤꯗꯤ ꯃꯆꯥꯗꯨꯒꯤ ꯊꯕꯛ ꯇꯧꯔꯕ ꯇꯨꯡꯗ ꯃꯕꯣꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯕꯣꯛꯅ ꯑꯗꯨꯝꯅ ꯀꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄꯁꯦ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯑꯉꯥꯡꯁꯦ ꯆꯝꯂꯝꯕꯗꯣ ꯐꯠ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯠꯂꯪꯁꯨ ꯕꯥꯜꯇꯤꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯠ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯀꯦꯔꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛꯁꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯕꯣꯛꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ ꯂꯣꯏꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯍꯧꯖꯤꯛꯀꯤ ꯖꯤꯕꯁꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯔꯤ ꯑꯃ ꯎꯔꯦ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯉꯥꯡ ꯑꯁꯤ ꯍꯟꯗꯛꯃꯛꯇꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯣꯛꯇꯦ ꯀꯩꯁꯨ ꯅꯠꯇꯦ ꯕꯣꯕꯣꯛ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯛꯏ ꯃꯕꯣꯛ ꯑꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯏ ꯃꯕꯣꯛ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒ ꯂꯥꯛꯄ ꯃꯈꯣꯏꯅ ꯊꯣꯡꯒꯥꯟ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯠꯂꯪꯁꯨ ꯑꯗꯨꯃꯛ ꯇꯨꯡꯏꯟꯅꯈ꯭ꯔꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯡꯗ ꯂꯥꯞꯇꯛꯅ ꯃꯤꯠꯂꯪꯅ ꯇꯨꯡꯏꯜꯂꯛꯏ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯤꯠꯇꯗꯤ ꯃꯤꯠꯂꯪ ꯑꯁꯤ ꯎꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯤꯠꯇ ꯈꯛꯇꯅꯤ ꯃꯥꯅ ꯎꯒꯗꯧꯔꯤꯕ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯦꯡꯉꯨꯕꯅꯤ ꯃꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯃꯤꯠꯂꯪ ꯑꯁꯤꯅ ꯇꯨꯡꯏꯜꯂꯒ ꯂꯥꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯉꯛꯄ ꯑꯃꯗꯤ ꯈꯪꯕ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯉꯥꯛꯇꯪ ꯁꯣꯟꯗꯨꯅ ꯃꯥꯅ ꯌꯦꯡꯉꯨꯕꯅꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯕꯣꯛ ꯑꯗꯨꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯉꯛꯇꯨꯅ ꯃꯥꯁꯨ ꯀꯔꯤ ꯂꯩꯔꯦ ꯀꯔꯤ ꯑꯃ ꯎꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯕꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯂꯩꯕꯁꯨ ꯅꯠꯇꯦ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯨꯗꯨꯕꯨ ꯂꯦꯡꯍꯟꯗꯨꯅ ꯍꯦ ꯀꯔꯤ ꯎꯔꯒꯦ ꯀꯔꯤ ꯑꯃ ꯎꯔꯒꯦ ꯏꯁꯨꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯕꯣꯛꯇ ꯌꯦꯡꯈꯠꯇꯨꯅ ꯕꯣꯕꯣꯛ ꯑꯁꯤꯗ ꯁꯥ ꯑꯃ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯨꯠ ꯊꯤꯜꯂꯨꯕꯅꯤ ꯃꯕꯣꯛꯇ ꯌꯦꯡꯈꯠꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯠ ꯊꯤꯜꯂꯕ ꯃꯇꯝꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯕꯣꯛꯅ ꯀꯗꯥꯏꯅꯣ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯤꯠꯇ ꯎꯗꯕꯗꯒꯤ ꯍꯧꯖꯤꯛꯀ ꯂꯩꯔꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯕꯣꯛꯅ ꯂꯥꯎꯁꯦ ꯊꯦꯡꯉꯤ ꯀꯗꯥꯏꯗꯒꯤ ꯁꯥꯅꯣ ꯀꯔꯤ ꯁꯥꯅꯣꯕ ꯋꯥꯔꯤ ꯁꯥꯅ ꯆꯠꯇꯨꯅ ꯍꯪꯕꯅꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯟꯅ ꯃꯈꯨꯠ ꯑꯣꯟ ꯃꯁꯥꯋꯣ ꯄꯥꯎ ꯇꯝꯂꯤ ꯈꯪꯗꯦ ꯕꯣꯕꯣꯛ ꯃꯃꯤꯠꯁꯨ ꯌꯥꯝ ꯂꯥꯎꯏ ꯃꯈꯨꯠꯁꯨ ꯄꯥꯟꯗꯦ ꯃꯈꯣꯡ ꯑꯅꯤ ꯈꯛꯇꯅꯤ ꯄꯥꯟꯕ ꯈꯪꯗꯦ ꯀꯔꯤ ꯁꯥꯅꯣ ꯉꯁꯥꯏ ꯑꯩꯅ ꯃꯥꯏ ꯇꯥꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗ ꯂꯤꯟ ꯊꯣꯔꯛꯏꯅꯤꯅꯦ ꯂꯤꯟꯗꯨꯒ ꯃꯥ ꯆꯤꯛꯅꯔꯤꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯣꯛ ꯑꯗꯨꯅ ꯐꯠ ꯁꯝꯖꯤꯜꯂꯒ ꯁꯥ ꯈꯔꯣꯏꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯎ ꯁ꯭ꯀꯨꯜ ꯌꯧꯒꯗꯧꯔꯦ ꯑꯗꯨꯒ ꯅꯪ ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯇꯧꯕꯤꯔꯒꯗꯕꯅꯤ ꯍꯣꯔꯦꯟ ꯂꯥꯏ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯝꯗꯣ ꯑꯩ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯍꯥꯏꯔꯝꯂꯒ ꯁ꯭ꯀꯨꯜ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯨꯗꯨ ꯊꯜꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯕꯣꯛꯀ ꯆꯠꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯁ꯭ꯀꯨꯜꯂꯣꯝꯗ ꯇꯞꯅ ꯆꯠꯂꯛꯏ ꯃꯥꯅ ꯆꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯇꯨꯡꯍꯟꯅ ꯌꯦꯡꯉꯨꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛ ꯃꯈꯣꯡ ꯃꯌꯥꯃꯛꯇꯗ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯁꯥ ꯃꯥꯜꯂꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯥ ꯑꯗꯣꯝꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯍꯧꯖꯤꯛꯀꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯦꯡꯍꯜꯂꯒ ꯍꯩꯃꯥ ꯁꯨꯃꯤꯂꯥ ꯑꯩꯅ ꯅꯉꯣꯟꯗ ꯀꯧꯔꯒ ꯅꯪꯗꯤ ꯀꯗꯥꯏꯗ ꯌꯦꯡꯉꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ ꯁꯨꯃꯤꯂꯥ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯗꯦ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯜꯂꯤ ꯃꯈꯥꯁꯤꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯤꯂꯪꯁꯨ ꯃꯉꯥꯔꯨ ꯇꯤꯡꯈꯠꯂꯒ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯅ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯅ ꯂꯥꯎ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯔꯝꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯤꯠꯂꯪꯒ ꯃꯥꯒ ꯃꯤꯠ ꯆꯥꯟꯅꯔꯦ ꯃꯤꯂꯪ ꯇꯞꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯤ ꯍꯩꯃꯥ ꯑꯁꯤꯗ ꯂꯥꯛꯏꯕ꯭ꯔꯥ ꯅꯪꯕꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯤꯂꯪꯕꯨ ꯃꯥꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯂꯤꯌꯦ ꯍꯩꯃꯥ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯩꯒ ꯇꯨꯡ ꯏꯜꯂꯛꯏꯅꯦꯕ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ
ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯦ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯤꯂꯪꯗꯤ ꯃꯥꯒ ꯂꯣꯏꯅꯒꯦ ꯄꯨꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈꯤꯕꯅꯤ ꯃꯁꯤꯃꯛꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯈ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯇꯨꯡꯏꯜꯂꯒ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯏꯁꯦꯝꯕꯜ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯇ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯩꯈ꯭ꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯊꯥꯡꯉꯤ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯁꯤꯗ ꯃꯥꯅ ꯐꯝꯂꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯂꯥꯛꯈ꯭ꯔꯕꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯡꯅꯥꯎ ꯃꯆꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯥꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎꯗꯨꯗ ꯃꯥꯒ ꯃꯤꯂꯪꯒ ꯃꯤꯆꯥꯟꯅꯔꯦ ꯃꯗꯨ ꯎꯕꯗꯒꯤ ꯉꯛꯄꯣꯏ ꯈꯪꯕꯣꯏ ꯀꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯩꯃꯥ ꯑꯁꯤꯗ ꯂꯥꯛꯏꯕ ꯅꯪꯕꯨ ꯆꯠꯂꯣ ꯁꯣꯏ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯈꯪꯖꯗꯕꯗꯒꯤ ꯑꯗꯨꯝꯅ ꯇꯥꯟꯕꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯣꯏꯔꯣꯜ ꯂꯣꯟꯕꯒꯤ ꯃꯑꯣꯡꯗ ꯁꯣꯏ ꯇꯧꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯥꯒ ꯐꯝꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯉꯛꯄꯗꯒꯤ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯀꯗꯥꯏꯗꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯇꯨ ꯌꯦꯡꯉꯨ ꯑꯁꯤꯗ ꯀꯩꯅꯣ ꯁꯥ ꯑꯃ ꯂꯩꯁꯤ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩꯅꯗꯤ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤꯕ ꯃꯥꯅ ꯍꯥꯏꯕꯁꯦ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯌꯦꯡꯂꯤ ꯇꯨ ꯑꯁꯤꯗ ꯂꯩꯁꯤ ꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯆꯠꯂꯛꯏ ꯑꯣꯖꯥ ꯆꯠꯂꯛꯄꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯄꯨꯟꯅ ꯂꯦꯞꯈꯠꯅꯔꯦ ꯑꯗꯨꯒ ꯐꯝꯅꯈ꯭ꯔꯦ ꯔꯣꯜ ꯀꯣꯜ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒ ꯃꯤꯠ ꯆꯥꯟꯅꯔꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯔꯤ ꯔꯣꯜ ꯀꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯂꯤ ꯑꯗꯨꯕꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯌꯦꯡꯗꯨꯅ ꯆꯠꯂꯣ ꯁꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯤ ꯂꯩꯔꯤꯕ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤ ꯂꯥꯡꯕꯁꯤ ꯌꯥꯝꯅ ꯐꯨꯒꯜꯂꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯃꯌꯥ ꯊꯥꯡꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯖꯤꯕꯁꯤꯕꯨ ꯂꯛꯅꯕꯣꯏ ꯀꯔꯤꯌꯣꯏ ꯑꯗꯨꯝ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯊꯪꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯅ ꯇꯥꯈ꯭ꯔꯦ ꯑꯣꯖꯥ ꯁꯣꯝꯗ ꯂꯥꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯄꯔꯥ ꯇꯥꯛꯂꯝꯕ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯏ ꯀꯅꯥꯅꯣ ꯂꯥꯡꯉꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯇꯨ ꯁꯨꯃꯤꯂꯥꯁꯤ ꯉꯁꯥꯏ ꯃꯈꯩ ꯊꯣꯡꯅꯥꯎ ꯑꯁꯣꯝꯗ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯌꯥꯝ ꯁꯥꯟꯅꯔ ꯂꯩꯕꯅꯤ ꯂꯛꯅꯔꯒ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯣꯖꯥꯗꯨꯅ ꯍꯦ ꯂꯦꯞꯈꯠꯂꯨ ꯁꯨꯃꯤꯂꯥ ꯆꯞ ꯂꯦꯞꯈꯠꯂꯤ ꯀꯔꯤꯒꯤꯅꯣ ꯂꯥꯡꯉꯤ ꯍꯥꯏꯔꯗꯤ ꯄꯔꯥ ꯇꯥꯛꯄꯁꯤ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯗꯕ꯭ꯔꯕ ꯀꯔꯤꯒꯤ ꯂꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩ ꯑꯣꯖꯥꯗꯨꯅ ꯍꯥꯏ ꯃꯤꯅꯠ ꯑꯃ ꯂꯦꯞꯀꯗꯕꯅꯤ ꯃꯈꯥ ꯇꯥꯅ ꯂꯥꯡꯕ ꯇꯥꯔꯕꯗꯤ ꯅꯪ ꯐꯨꯒꯗꯕꯅꯤ ꯂꯦꯞꯄꯨ ꯐꯥꯟ ꯃꯊꯛꯇ ꯂꯦꯞꯈꯠꯂꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯂꯦꯞꯈꯠꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤ ꯁꯨꯃꯤꯂꯥꯕꯨ ꯁꯨꯝꯅ ꯂꯦꯞꯍꯜꯂꯒ ꯊꯝꯕ ꯃꯇꯧ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯌꯦꯡꯉꯤ ꯁꯨꯃꯤꯂꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯂꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯀꯤꯔꯨ ꯌꯦꯡꯂꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯍꯦꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯄꯥꯟꯗꯕ ꯖꯤꯕ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯏꯇꯥꯡ ꯇꯥꯡꯕ ꯃꯈꯩ ꯃꯥꯅ ꯌꯦꯡꯂꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯦ ꯅꯣꯛꯅꯤꯡꯕ ꯊꯤꯡꯕ ꯉꯝꯗꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯄꯅꯤ ꯑꯗꯨꯝꯅ ꯑꯃꯨꯛꯀꯁꯨ ꯅꯣꯛꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯖꯥꯗꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯥꯡꯒꯅꯨ ꯍꯥꯏꯔꯒ ꯎꯁꯤꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯎꯁꯤꯠꯇꯗꯨꯅ ꯅꯣꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯆꯩ ꯑꯃ ꯁꯠꯇꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯁꯤꯡ 10 ꯀꯜꯂꯝꯃꯤ ꯁꯨꯃꯤꯂꯥꯁꯦ ꯆꯩꯗꯨꯅ ꯀꯟꯅ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯉꯤ ꯃꯍꯥꯛ ꯀꯞꯂꯛꯏ ꯀꯞꯇꯨꯅ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ ꯀꯞꯄ ꯌꯥꯔꯣꯏ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯣꯖꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯥꯗꯕ ꯂꯝ ꯍꯦꯜꯂꯕꯗꯤ ꯅꯈꯣꯏ ꯆꯥꯎꯔ ꯀꯔꯤ ꯑꯣꯏꯒꯅꯤ ꯀꯞꯄ ꯌꯥꯔꯣꯏ ꯁꯥꯇ꯭ꯔ ꯑꯃꯠꯇꯗ ꯅꯪꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯍꯟꯕ ꯌꯥꯔꯣꯏ ꯇꯨꯃꯤꯟ ꯐꯝꯂꯒ ꯑꯩꯅ ꯇꯥꯛꯂꯤꯕ ꯄꯔꯥꯁꯦ ꯅꯪ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯒꯗꯕꯅꯤ ꯁꯨꯃꯤꯂꯥ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ ꯃꯕꯨꯛꯅꯤꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯣꯖꯥꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯤꯟꯅꯅꯕ ꯋꯥꯔꯣꯜ ꯈꯔ ꯏꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯥꯅ ꯇꯞꯅ ꯁꯣꯜꯂꯤ ꯀꯌꯥꯗ ꯂꯝ ꯍꯦꯜꯂꯨꯅꯤ ꯌꯦꯡꯉꯨꯅꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯑꯉꯥꯡ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯕꯖꯥꯠꯅꯤ ꯌꯣꯛꯂꯤꯕꯅꯤꯅ ꯌꯣꯛꯂꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯃꯇꯝ ꯈꯔ ꯃꯥꯡꯉꯨꯔꯒ ꯑꯃꯨꯛ ꯂꯥꯛꯄꯗꯗꯤ ꯉꯥꯎꯔꯒ ꯂꯩꯔꯝꯂꯦ ꯃꯊꯣꯡ ꯆꯥꯗꯕ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯇꯧꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤ ꯃꯥ ꯃꯇꯣꯝꯇꯗ ꯁꯣꯟꯕꯅꯤ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯅꯗꯤ ꯀꯟꯅ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯜꯂꯤꯕ ꯉꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯇꯥꯏ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯂꯝꯕꯗꯒꯤ ꯍꯟꯗꯛꯃꯛꯇꯤ ꯊꯕꯛ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯦ ꯇꯞꯅ ꯀꯨꯝꯊꯔꯛꯈ꯭ꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯥꯏꯀꯩꯗꯁꯨ ꯌꯦꯡꯈꯤꯗꯦ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯂꯩ ꯑꯁꯣꯝꯗ ꯑꯣꯖꯥꯗꯨꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯄꯔꯥꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯏꯔꯤ ꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯇꯞꯅ ꯆꯪꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯀꯟꯕ ꯆꯩ ꯑꯁꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯇꯩꯒꯤ ꯃꯤꯠꯇꯁꯨ
ꯍꯧꯖꯤꯛ ꯆꯩ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯈꯤꯕ ꯀꯔꯤꯝꯇ ꯎꯍꯧꯗꯦ ꯃꯈꯣꯏꯁꯨ ꯈꯪꯍꯧꯗꯦ ꯅꯅꯥꯎ ꯃꯤꯂꯪꯅ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯆꯩ ꯑꯗꯣ ꯃꯥꯒꯤ ꯃꯆꯤꯟꯅ ꯇꯥꯞꯆꯤꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯃꯍꯩꯒ ꯂꯣꯏꯅꯅ ꯑꯣꯖꯥꯗꯨꯒꯤ ꯃꯅꯪꯒꯅ ꯃꯥꯅ ꯀꯟꯊꯔꯛꯄꯅꯤ ꯁꯥꯟꯊꯔꯛꯄꯅꯤ ꯑꯅꯤꯔꯛ ꯀꯟꯕꯅꯤ ꯑꯣꯖꯥꯗꯨ ꯏꯔꯝꯕꯗꯒꯤ ꯑꯌꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯣꯠ ꯆꯩꯒ ꯄꯨꯟꯅ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯇꯩꯁꯨ ꯌꯥꯝ ꯉꯛꯅ ꯑꯃꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯣꯖꯥ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯂꯝꯌꯥꯡꯅ ꯆꯩ ꯀꯟꯅ ꯀꯜꯂꯛꯄꯗꯨ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯃꯃꯥꯡꯗ ꯐꯝꯕꯁꯤꯡ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯣꯏ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯦ ꯍꯦꯛꯇ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯖꯥꯗꯨꯒꯤ ꯃꯅꯥꯛ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯅꯅꯥꯎ ꯃꯤꯂꯪ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯎꯔꯔꯦ ꯅꯅꯥꯎ ꯃꯤꯂꯪꯁꯨ ꯃꯉꯣꯟꯗ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯪꯅꯣꯝꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯥꯅ ꯎꯠꯂꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯦ ꯃꯤꯂꯪꯅ ꯃꯅꯥ ꯑꯁꯤꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯎꯕ ꯅꯠꯇꯦ ꯑꯣꯖꯥꯁꯤꯅ ꯑꯍꯥꯟꯕ ꯄꯔꯦꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯃꯤꯂꯪꯅ ꯃꯥꯕꯨ ꯈꯣꯡꯆꯦꯞ ꯍꯥꯏꯈ꯭ꯔꯦ ꯈꯣꯡꯆꯦꯞ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯦ ꯃꯈꯥꯗ ꯐꯗꯥꯛ ꯇꯨꯔꯝꯃꯤ ꯃꯁꯤꯗꯁꯨ ꯎꯞꯊꯨꯔꯒ ꯇꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯦ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯑꯌꯣ ꯂꯥꯎꯏ ꯑꯗꯨꯒ ꯍꯦꯠ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯁꯦ ꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅꯅ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤ ꯑꯣꯖꯥꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯇꯨꯗ ꯇꯨꯕ ꯑꯃꯨꯛꯁꯨ ꯅꯥꯟꯊꯕꯗꯨꯅ ꯆꯤꯡꯕꯗꯨꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯤ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ ꯑꯣꯖꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯅꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩ ꯑꯗꯨ ꯑꯃꯨꯛ ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯆꯩꯗꯨꯅ ꯐꯥꯅ ꯊꯥꯗꯨꯅ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯑꯩꯅ ꯇꯨꯔꯒ ꯅꯈꯣꯏ ꯄꯦꯟꯕ꯭ꯔꯥ ꯅꯈꯣꯏ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨꯅ ꯂꯥꯎꯏ ꯃꯌꯥꯝ ꯑꯁꯦ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯣꯖꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯄꯥꯏꯖꯔꯤꯕ ꯆꯩ ꯑꯗꯣ ꯃꯤꯂꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯑꯃꯨꯛꯀꯁꯨ ꯑꯣꯖꯥꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯊꯠꯆꯔꯝꯃꯤ ꯀꯟꯊꯠꯆꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯋꯥ ꯅꯣꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯎꯔꯤꯕꯅꯤ ꯃꯥꯁꯨ ꯀꯞꯂꯝꯕ ꯉꯁꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯀꯌꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯅꯣꯛꯄ ꯌꯥꯎꯔꯔꯦ ꯑꯁꯨꯝꯅ ꯑꯣꯖꯥꯁꯦ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯍꯦꯛꯇ ꯂꯥꯛꯅꯕ ꯑꯣꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯀꯜꯂꯝꯂꯕ ꯇꯨꯡꯗ ꯆꯩ ꯑꯗꯣ ꯀꯟꯈꯤꯗꯦ ꯇꯨꯃꯤꯟ ꯂꯦꯞꯈ꯭ꯔꯦ ꯑꯣꯖꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯩꯅꯗꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯌꯥ ꯑꯁꯤꯅ ꯃꯥꯁꯦ ꯉꯛꯄꯁꯨ ꯐꯥꯎꯔꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯂꯪ ꯑꯁꯦ ꯃꯥꯒꯤ ꯂꯤꯂꯥ ꯂꯣꯏꯗꯦ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯣꯖꯥꯁꯤꯒꯤ ꯄꯨꯛ ꯋꯥꯏꯗ ꯈ꯭ꯋꯥꯡ ꯋꯥꯏꯗ ꯍꯦꯛꯇ ꯇꯤꯀꯤ ꯍꯣꯠꯈꯤꯔꯝꯃꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯣꯖꯥꯁꯦ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯁꯤꯗ ꯆꯣꯡꯉꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯁꯦ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯃꯤꯂꯪꯒꯤ ꯃꯇꯧ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯕꯅꯤ ꯃꯥꯁꯨ ꯀꯟꯅ ꯅꯣꯛꯈꯤ ꯑꯣꯖꯥꯁꯦ ꯇꯧꯐꯝ ꯈꯪꯗꯕꯅ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯍꯦꯛꯇ ꯅꯣꯛꯇꯨꯅ ꯃꯁꯥꯁꯤ ꯈꯥꯡꯕ ꯉꯝꯖꯗꯗꯨꯅ ꯃꯥꯁꯤ ꯆꯦꯟꯈꯤꯔꯝꯃꯤ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯄꯔꯥ ꯇꯥꯜꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯀꯔꯤ ꯑꯣꯖꯥꯅ ꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯉꯟꯅ ꯊꯣꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩ ꯃꯤꯂꯪ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯌꯥꯃꯛꯇꯗ ꯃꯍꯥꯛꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯕꯨ ꯁꯪꯂꯤ ꯍꯟꯗꯛꯃꯛꯇꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇ ꯃꯥꯕꯨ ꯎꯍꯟꯗꯦ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯂꯨꯝꯂꯒ ꯂꯩꯔꯤ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯤꯅ ꯎꯁꯤꯠꯇꯕ꯭ꯔꯥ ꯂꯥꯛꯆꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯕꯖꯦꯛ 3 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯍꯥꯞ ꯃꯇꯝ ꯑꯣꯏꯔꯝꯃꯤ ꯍꯥꯞ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡ ꯄꯪꯁꯥꯟꯅ ꯁꯥꯟꯅꯩ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯅꯪꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯅꯪꯗꯤ ꯁꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯎꯍꯟꯕꯤꯗ꯭ꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯏꯁꯩ ꯁꯛꯄ ꯍꯩꯔꯁꯨ ꯁꯥꯟꯅꯕꯗꯗꯤ ꯅꯪ ꯄꯥꯡꯒꯜ ꯌꯥꯎꯗꯦ ꯅꯪ ꯌꯥꯎꯕ ꯃꯥꯏꯀꯩꯗꯣ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯅꯪꯉꯤ ꯅꯪ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯃꯥ ꯌꯥꯎꯒꯦ ꯍꯥꯏꯕꯁꯦ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯦ ꯁꯥꯟꯅꯕ ꯌꯥꯎꯗꯕ ꯇꯥꯔꯝꯃꯤ ꯃꯤꯂꯪꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯁꯤꯗ ꯁꯦꯟꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯂꯪ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯦ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃꯠꯇ ꯃꯥꯅ ꯄꯤꯗꯦ ꯑꯇꯣꯞꯄꯁꯤꯡꯅ ꯎꯈ꯭ꯔꯒ ꯃꯥꯕꯨꯁꯨ ꯃꯤꯅ ꯂꯥꯟꯅ ꯈꯟꯈꯤꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯃꯤꯂꯪꯅ ꯆꯪꯗꯕꯅꯤ ꯁꯨꯃꯤꯂꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯥꯟꯅꯕꯤꯁꯤꯡ ꯂꯩ ꯃꯈꯣꯏꯅ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯌꯥꯎꯍꯟꯗꯕ ꯌꯥꯔꯣꯏ ꯃꯥꯁꯨ ꯌꯥꯎꯍꯟꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯥ ꯌꯥꯎꯍꯜꯂꯣꯏ ꯃꯥ ꯌꯥꯎꯗꯕꯗꯤ ꯑꯩꯈꯣꯏ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯌꯥꯎꯍꯟꯒꯅꯤ ꯁꯥꯟꯅꯃꯤꯟꯅꯒꯅꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯃꯔꯩ ꯌꯦꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯗꯒꯤ ꯑꯃꯅ ꯌꯦꯡꯉꯨ ꯃꯥꯗꯤ ꯄꯥꯡꯒꯜ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯅꯦꯕ ꯑꯩ ꯃꯉꯣꯟꯗ ꯏꯟꯒꯦ ꯌꯦꯡꯉꯨ ꯍꯥꯏꯐꯦꯠꯇ ꯊꯦꯡꯕꯗ ꯃꯥꯗꯤ ꯇꯨꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯏꯟꯅꯕ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯍꯦꯛ ꯊꯦꯡꯉ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨꯅ ꯃꯉꯣꯟꯗ ꯏꯟꯕꯁꯦ ꯆꯠꯇ꯭ꯔꯦ ꯀꯔꯤꯃꯠꯇ ꯂꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯂꯒ ꯂꯩ
ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯨꯛꯂꯒ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯃ ꯆꯪꯂꯛꯏ꯫ ꯅꯪ ꯄꯥꯡꯒꯜ ꯌꯥꯎꯗꯕꯒꯤꯅꯤ, ꯑꯩ ꯏꯟꯒꯦ ꯌꯦꯡꯉꯨ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯕꯗꯁꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯦ ꯂꯦꯡꯍꯟꯕ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯆꯪꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯏꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯉꯥꯛꯆꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯐꯥꯎꯔꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯁꯨ ꯀꯗꯥꯏ, ꯅꯈꯣꯏꯅ ꯁꯣꯜꯂꯤ ꯍꯥꯏꯗꯤ ꯀꯗꯥꯏ, ꯏꯜꯂꯣꯅꯦ 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 ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯕꯨ ꯆꯤꯡꯅꯕ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯀꯟꯅ ꯆꯤꯡꯏ꯫ ꯑꯗꯨꯕꯨ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗ ꯃꯍꯩꯒꯤ ꯃꯇꯦꯡ ꯄꯤꯔꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯅꯒꯦ, ꯎꯁꯤꯠꯇꯕꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯈꯨꯠ ꯑꯁꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯄꯥꯏꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯎꯆꯦꯛ ꯄꯥꯏꯕꯗꯧꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯗꯧꯅ ꯍꯥꯏꯔꯒ ꯑꯣꯅ ꯄꯥꯏꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝꯄꯥꯛꯇꯨꯗ ꯇꯥꯔꯝꯃꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯉꯛꯆꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯥꯁꯨ ꯈꯪꯍꯧꯕ ꯅꯠꯇꯦ꯫ ꯃꯃꯥꯟꯅꯕꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯩꯃꯥ, ꯅꯪꯗꯤ ꯌꯥꯝ ꯀꯜꯂꯦ, ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯌꯥꯝꯁꯦ ꯅꯪꯅ ꯄꯨꯟꯅ ꯍꯥꯏꯔꯒ ꯂꯪꯕ ꯉꯝꯃꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯊꯥꯒꯠꯂꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯃꯤꯀꯨꯞ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯆꯩ꯫ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯇꯥꯏ ꯑꯃꯗꯁꯨ ꯃꯃꯤꯠ ꯏꯔꯪ ꯂꯪꯕ ꯃꯈꯨꯠ ꯄꯥꯟꯗꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯃꯥꯁꯨ ꯅꯣꯛꯄ ꯌꯥꯎꯔꯤ, ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯍꯔꯥꯎꯕꯗ ꯃꯥꯒꯤꯁꯨ ꯍꯔꯥꯎꯕꯅꯤ, ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤ ꯁꯥꯟꯅꯕ ꯌꯥꯎꯍꯜꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝꯗ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯨꯃꯤꯂꯥꯗ ꯃꯍꯩ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯕꯗ ꯃꯈꯣꯏ ꯁꯥꯟꯅꯃꯤꯟꯅꯕ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯃꯈꯣꯏꯗ ꯐꯥꯎꯏ꯫ ꯉꯁꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯁꯥꯟꯅꯕꯗ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯂꯥꯛꯅꯕꯅꯤ꯫ ꯁꯨꯃꯤꯂꯥꯒ ꯅꯛꯅ ꯄꯨꯜꯂꯤꯕ ꯃꯥꯟꯅꯕꯤꯗꯨ ꯐꯥꯎꯕ ꯁꯨꯃꯤꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯉꯁꯤ ꯌꯥꯝꯅ ꯉꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯞ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯧꯊꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔꯁꯤꯡ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯔꯤ꯫ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯃꯇꯣꯝꯗ ꯇꯥꯍꯧꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗ ꯃꯕꯣꯛ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯔꯤ꯫ ꯃꯕꯣꯛ ꯑꯗꯨꯗꯤ ꯑꯁꯣꯝꯗ ꯃꯆꯥ ꯅꯟꯗꯣꯕꯨ ꯂꯥꯛꯅ ꯐꯥꯅꯕꯗ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯈꯥꯡꯕ ꯄꯥꯅꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯣ ꯂꯧꯕ ꯂꯥꯛꯑꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯒꯦꯠ ꯃꯈꯣꯡ ꯑꯁꯤꯗ ꯃꯕꯣꯛ ꯑꯗꯨꯕꯨ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ ꯉꯁꯥꯏꯒꯤ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤ ꯃꯅꯥ ꯑꯁꯤꯗ ꯃꯈꯣꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯕꯁꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅꯁꯨ ꯍꯦꯛ ꯅꯣꯟꯊꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯎꯕꯅꯤ꯫ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯇꯨꯡꯗ ꯍꯟꯗꯣꯛꯏ꯫ ꯃꯤꯠꯂꯪꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯍꯩꯃꯥ, ꯅꯪꯕꯨ ꯉꯁꯥꯏ ꯃꯈꯩ ꯑꯩ ꯉꯥꯏꯔꯤꯕ꯭ꯔꯥ, ꯑꯩ ꯁꯪꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛꯀ ꯀꯨꯟꯊꯗꯨꯅ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯃꯥꯅ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯅꯥꯟꯕꯤꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯤꯗꯨꯕꯣ? ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ? ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯕꯅꯣ? ꯍꯥꯏꯌꯨꯁꯦ, ꯀꯔꯤ ꯄꯥꯝꯕꯅꯣꯕ ꯍꯥꯏꯗꯨꯅ ꯅꯣꯟꯊꯗꯨꯅ ꯃꯥꯅ ꯅꯥꯟꯕꯤꯔꯒ ꯋꯥ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯆꯪꯅꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯍꯩꯃꯥ, ꯃꯅꯨꯡ ꯆꯪꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯤ ꯈꯥꯎ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯥꯎꯗꯣ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯄꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯁꯤ ꯐꯠ ꯆꯪꯈꯤꯕꯅꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯨ ꯅꯨꯡꯁꯤꯅꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛ ꯂꯥꯛꯇ꯭ꯔꯕꯁꯨ ꯃꯥꯁꯦ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯇꯧꯍꯜꯂꯤꯕꯅꯤ, ꯃꯥꯅ ꯐꯥꯎꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯃꯈꯣꯡꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯃ ꯂꯩꯔꯤ꯫ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯤ ꯃꯇꯦꯛ ꯅꯠꯇꯦ, ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯩꯀꯥꯏ ꯑꯃ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯂꯩꯀꯥꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯣꯝꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯂꯥꯛꯄ ꯃꯇꯝꯗꯅꯤ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯃꯈꯣꯏ ꯃꯤ ꯑꯍꯨꯝ ꯃꯔꯤꯈꯛ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯗꯤ ꯅꯛꯁꯤꯜꯂꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤ꯫ ꯂꯝꯕꯤ ꯑꯁꯤ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯂꯥꯛꯄꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯐꯥꯎ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯥꯛꯄ ꯌꯥꯗꯦ, ꯑꯁꯣꯝꯗ ꯂꯥꯛꯄ ꯌꯥꯗꯦ, ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯕꯨ ꯇꯥꯜꯂꯝꯃꯤ꯫ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯈꯣꯡ ꯈꯔ ꯊꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯃꯗꯤ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯅꯥꯎ ꯃꯤꯠꯂꯪꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯀꯣꯛ ꯑꯁꯤ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ, ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯏꯟꯁꯤꯜꯂꯤꯕ ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯪꯒꯅꯨ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯣꯝꯗꯒꯤ ꯂꯥꯎꯔꯛꯄ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯝꯃꯤ꯫
ꯅꯅꯥꯎ ꯁꯨꯃꯤꯂꯥ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯗꯣ ꯌꯧꯒꯗꯧꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯆꯪꯍꯜꯂꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ ꯍꯦ ꯅꯅꯥꯗꯨ ꯇꯥꯗꯕ꯭ꯔꯥ ꯆꯪꯂꯛꯄ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯂꯦꯞꯄ ꯌꯥꯗꯕ꯭ꯔꯥ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯈꯠꯂꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯆꯕꯅꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯕꯨꯕꯣꯛꯁꯨ ꯂꯥꯛꯇꯦ ꯑꯩ ꯊꯦꯡꯉꯅꯤꯌꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯊꯠꯂꯒ ꯊꯝꯈ꯭ꯔꯦ ꯊꯠꯄꯅꯤꯅ ꯀꯔꯤ ꯇꯧꯅꯤ ꯃꯁꯤꯗꯒꯤ ꯃꯤꯠꯂꯪ ꯑꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯃꯛꯇꯗꯤ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯦꯡꯕ ꯆꯪꯈ꯭ꯔꯦ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯤꯂꯪꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯣꯟꯊꯣꯛꯄ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯂꯧꯊꯪꯅꯕ ꯑꯅꯤ ꯃꯔꯩ ꯈꯔ ꯌꯦꯠꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯂꯩꯕꯒꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯅꯦꯛꯇꯨꯅ ꯂꯥꯏ ꯊꯥꯖꯤꯟꯅꯕ ꯇꯝꯅꯍꯟꯕ ꯀꯌꯥ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯣꯏꯔꯝꯃꯤ ꯑꯃꯥꯏꯕꯁꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯊꯋꯥꯏ ꯌꯥꯎꯔꯤ ꯄꯩꯁꯥ ꯈꯔꯕꯨ ꯐꯪꯒꯅꯤ ꯍꯥꯏꯔꯕꯗꯤ ꯃꯥꯁꯨ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯈꯪꯅ ꯃꯥꯁꯨ ꯇꯧꯔꯔꯤ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯅꯥ ꯑꯁꯤꯗ ꯀꯨꯟꯊꯔꯗꯨꯅ ꯑꯃꯥꯏꯕꯁꯤꯒꯤ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯑꯣꯖꯥ ꯃꯥꯏꯕ ꯈꯔ ꯊꯨꯅ ꯄꯥꯜꯍꯟꯕꯤꯌꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯕꯗꯣ ꯍꯟꯗꯛꯇꯤ ꯃꯥ ꯈꯪꯒꯗꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝꯇ ꯂꯩꯍꯜꯂꯣꯏ ꯈꯔ ꯊꯨꯅ ꯄꯥꯜꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯣꯖꯥ ꯃꯥꯏꯕꯁꯤꯅ ꯈꯨꯝꯃꯤ ꯄꯨꯟꯅ ꯄꯥꯜꯂꯒꯗꯕꯅꯤ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯁꯤꯜꯂꯒꯗꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯅꯕ ꯊꯧꯔꯥꯡ ꯈꯔ ꯁꯤꯜꯂꯤ ꯃꯤꯇꯝꯁꯨ ꯃꯅꯥ ꯑꯗꯨꯗ ꯂꯥ ꯑꯃ ꯊꯥꯗꯨꯅ ꯑꯍꯨꯝ ꯊꯝꯂꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯎꯕꯗꯗꯤ ꯅꯅꯥꯎ ꯃꯤꯂꯪꯅ ꯀꯌꯥꯗ ꯐꯠꯅꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯗ ꯍꯥꯟꯅ ꯐꯪꯍꯟꯕ ꯇꯥꯔꯦꯗꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯔꯒ ꯂꯩꯔꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯨꯝꯍꯜꯂꯒ ꯊꯝꯂꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯣ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯄꯨꯟꯅ ꯂꯦꯞꯈꯠꯍꯜꯂꯛꯏ ꯑꯗꯨꯒ ꯂꯥ ꯃꯊꯛ ꯑꯁꯤꯗ ꯃꯤꯇꯝ ꯃꯔꯤ ꯑꯁꯦ ꯍꯦꯛꯇ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯄꯪꯅꯤꯛꯇ ꯅꯤꯛꯄ ꯆꯣꯡ ꯐꯟꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯅꯤ ꯃꯗꯨꯒꯤ ꯅꯤꯛꯄ ꯆꯣꯡ ꯐꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯧꯔꯛꯄꯗꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯄꯥꯟꯕ ꯍꯧꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯍꯦꯛꯇ ꯉꯛꯄꯗꯒꯤ ꯃꯈꯣꯏꯁꯤ ꯃꯤꯠꯀꯨꯞꯇ ꯃꯈꯩ ꯌꯦꯡꯂꯤ ꯑꯃꯥꯏꯕꯗꯁꯨ ꯃꯃꯤꯠ ꯑꯁꯤ ꯎꯏꯁꯤꯟꯗꯨꯅ ꯁꯣꯜꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝꯅ ꯂꯥ ꯂꯥꯇꯣꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯆꯣꯡꯂꯛꯄ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯑꯃꯥꯏꯕꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯥꯁꯤ ꯆꯣꯡꯈꯤꯔꯝꯃꯤ ꯀꯔꯤ ꯊꯣꯛꯀꯗꯧꯔꯤ ꯍꯌꯦꯡ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ